ngasi bhauda center da paliba Narendra Modi ji na paliba government se sina karino akhoi se yengna lairib si karino akhoi Manipur se kasu nate da UP gumba asoba state ti lairna Assam gi bhauba district amana masing hena yambani seida akhoi no jo hanjan haijebado angam bahatna jarasunu da angam bana palhora sunu haibagi phibam da silent spectator oina kumhai yengna lairibisi akhoi karino akhoi na tawbadabsi karino haibase masineba state government kari tawri kraida lairi law and order si masi hanjan ngangna basi democratically elected government amal laibase masigi arthasibu lairura laitrabraba